ngasi nungdarang phongkhiba tongan tongan mase phongsingdagi maruoiba pausing khonggatjaraga mayamda share tawjagi ahanbada miyoi yankhaiga mari khaktamak positive oiri samaga yankhaiga nithuina research tawkhre miyoi anina lekatnaba ngamdana laikhidre satliba pung kunga mari asida manipur miyoi yankhaiga mari khaktamak nauno covid-19 na positive oire miyoi samaga yankhaiga nithuina laisat asidagi phaduna research tawkhre hairi miyoi anina lekatnaba ngamdana laikhidre hairi health department gi additional director soiriba department asigi wanganglo dr khoirom sachkumar mana thadorakpa serol amana hai ngasi nauno positive oikiba miyoi yankhaiga mari asigi manungda amadi Central Armed Police Force tagini makhoi punamak travel history leitaba miyoi ngaktani hairi nauna positive iraglabasing asi tharagi state asida covid-19 gi apunba confirm case lising kunga tereka saniga mapan sukre haujuk phawbada laisat asidagi phakiba migi masing lising kunga mariga satrer ki kunthraga mapan sukre hauji active case lising aniga samaga nifuga taruk lairi laisat asina laikhidaba migi masingna sahumga kunga mari lairi haujuk phawba laisat asidagi phakibagi sangsada maudraga nithoi oire amaramda health ministry gi e sanjibani telemedicine service na ngasi teleconsultation melin 1 lakh tara henkre telemedicine na internet sizinaduna arapa mafam amadagi health service phanganba ngamli masine health service yohonbada natana matam amadi sel sanghandana health service ki quality su phagat hanba ngamle haina ministry gi paw amana hairi e sanjibani asi bharat ki district sangwa ga yankhai henbada patient singna sizinari masina hospital gi opd singda satuna doctor tanabagi mohot telemedicine asine hena pamna ba hurakli habigi khudam ama oire hairiana su pauksisna makhatana phongdorakli Akasa tharakpoi na topa maruiba paukhra namu CM Tamenglongda satkadauri mari lainana Forest Minister na yingsinkre Manipur gi Chief Minister N Biren Tamenglong District lakadabaga mari lainana ngasi Forest and Environment Minister Awangbo Nimaibu chair logduna Tamenglong District Headquarter gi DC Complex Hall District Level Officer of Tamenglong and Nonai District ki mifam ama pangthokre mifam aduda Tamenglong District da paikhatliba sakot thorangi khudam oina dam construction site Kangsup Tamenglong Road Football Ground Electric Power Project ki maramda DC Armstrong Pamina thamki Minister Awangbo Niumaine Mini Secretariat Complex Singsin ki hainasu pauksiyesna su makhatana phongdorokli khasa tharakpoi na topa maruiba pawa mana mahairoi singi demand phangdriba phawa khongjang sangsin khigani isan thoibi Diet Impal East Student Union gi apamba hanana Education Minister da phongdokre ngasi phawo mairoi singi apamba Diet Impal East ki principal in charge Sanjiranjan makhatana thambikini haibigi thajaba purakpa leitri maramaduna mahairoi singi apamba phangdriba phawba makhal makha kya gi khongjang sangsinana ba warep laure haina Diet Education Union Impal East ki Publicity Secretary R ki isan thoibina phongdokre Manipur Place Club ta pangthokpa pawgi mifam amada RK isan thoibina haiki ngasi student union amadi mahairoi sing Diet Impal East kaikol pullaga warep kya laukhre warep sing adudi tasengna direct regular post principal ama hapiba natraga mahairoi singna taliba demand asi pibiba masida yadragadi matam kaktana class boycott tawbaga loinana institute thonglonba education lakadoriba anawa principal adusu supnatagi tha taruk khaktang pugadawbani haina takpi masina takpadi aikhoige institute asi principal sindok sinjingi institute onthok biduna academic atmosphere sathina akaiba piribasi tokpiu natrabadi lepa leitna khongjang sangsilakani haiba yauna aikhoige apamba concern minister amadi ACE RT na tabidre maramaduna manipulenga ki CM Biren gi puning singsinbaga loinana miyeng sangbiyo karigumba aikhoige apamba Bibidrabadi Thasigi Taraga Tarukti akan Mokongjang Sangsilagani Haibisini Hakenasu Pauksiyesna Sumakhatana Phongdorokli Atopa Maruiba Paukranamo Bom Langsinduna Pokhai Kre Impal East District ki Porampat Police Station Konba Nongmaibung Seram Lairak Talaiba Seram Sasikumar Say Yankaiga Mapan Apok Palaikidraba Seram Angobigi Yumda Sakang Dabasingna Ngasi Pung Mariga Minute Taraga Rom Tabada Bom Langsinduna Pokhai Kre Seram Sasikumar Sandel District ki Sakpi Karong Forest Officer Range Forest Officer oina thabak tawbani hairi thaudo asiga mari lainana Sasikumar na phongdorakibada Division Office ta KCP Noyon Group ki demand amadi lei
Lanai oinadi demand torokpa amata leite bom adu KCP Noyon group na pokhai hanbo oiramba yai haina phungdokhi bom pokhai ki baduda Sasikumar gi nauna sagatpa yum gi pipeline amadi thong thongnau gi saruk khara akai atoi thokpanatana midi amata asoi apan yahodre haidi thaudo aduga mari lenena Porampat police na case ma lokhatuna investigation sathaba hokre bom pokhai pham aduda Imphal East district ki additional SP Ops M Ronen SDPO Suras amadi commando OC Herojina luchingba kangbu gi team ama thodok thokpham aduda laktuna yengsinki hainasu paukshisna makhatana phungdorokli Amukox the governor the memorandum pishinkre Manipur University of Culture MUC da thokliba wathok asigamari lenena ngasi Manipur gi governor Dr. Nazima Heptullah the memorandum ama pishinkre haidi memorandum aduda palibadi MUC gi admission gi criteria asigi wareb asi mari lenaba authority na oigadabani masina assistant professor kharana social lana sandoktuna mahiroi singi khongjang bulana uhalle haiba yauna point nipan gi wakat ka loina na pisin ke bani wathok asi athuba matam da laushin binaba miyeng sangbinaba su mahiroi loop asina pukning singsilakli haina pauksiyesna makhatan phungdorakli loisilak poina atopa paw mana mu ariba sana fangle Tamil Nadu gi Kanchipuram manak talaiba siba mandir semjin sajinbagi tabak chatabada khunja singna ariba matam gi sana keji makhai ama thengna khre sana singasi laisang asi gi khwaidigi senglibani thajanariba mafam tamna changba lambi gi makhada thengna khibani haidi hanasu pauji sid makhatana phungdorokli loisilak poina Manipur gi atopa marueba paw mana BJP lengak lakpadagi agriculture sector da lami singi damak scheme kya paikhatuna kanaba kya pikre Manipur agriculture gi pothok hena pothoknaba akhang ahei singyawa committee semle agriculture minister congress amadi atai political party singi manifesto da yauduna lairaba farm bill ahum BJP na pass tawbru strike tawribasi karigino Manipur lengana center gi scheme singi makhada paikhaliba thaurang singi marik chumba wafam sing agriculture minister lukhoina miyamna khangan khre ngasi nityai pata leiba BJP head office ta pangthokiba paumi singa unabagi thoramda minister lukhoina hai Bharat BJP ki lengak lakpadagi agriculture sector da lami singi damakta tongan ba scheme kya pakhatuna lakli Manipur gi oina scheme kya gi makhada lami kaya da kanaba pikre Manipur da lami singi damak pakhatkiba amadi phangan khiba kanaba sing adubu pukning thogat piduna amadi masak khangbiduna sahi asigi January anida Bharat ki PM na Kursi Karman Award pirakhi agriculture gi tuan ba scheme singi manungdo organic cultivation asi Manipur da yamna sanai masigi manungda sakhau asisu Manipur gi laihau da yamna sanaba ui sai asida sakhau metric ton lising mga samri puthokpa ngamkhre asidasu natana phauthok marang kaina puthokpa ngamba HYB asina sing mapan ga sanipan metric ton puthokre haina su pauksi sida makhatana phongdorogli. Thank you.